ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯩꯇꯩꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯇꯨꯀꯠꯆꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯗꯦꯟ ꯌꯦꯡꯉꯣ ꯉꯁꯤ ꯑꯩ ꯊꯦꯡꯅꯩ ꯑꯃ ꯁꯤꯇꯤꯖꯦꯟ ꯀ꯭ꯂꯕ ꯃꯅꯥꯛꯇ ꯌꯨꯝꯕꯨꯗꯨ ꯄꯨꯜꯂꯒ ꯐꯥꯔ ꯄꯨꯜꯂꯒ ꯊꯝꯃꯒ ꯅꯣꯡꯃꯩ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯣꯏ ꯑꯍꯨꯝ ꯆꯪꯉꯛꯑꯒ ꯁꯅꯥ ꯂꯨꯄꯥ ꯂꯨꯠ ꯇꯧꯈ꯭ꯔꯦ ꯁꯤꯗꯕꯨ ꯀꯥꯏꯗ ꯑꯁꯄꯥ ꯊꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯋꯔ ꯑꯦꯛꯇ ꯅꯠꯇꯦ ꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯅꯗꯕ ꯑꯇꯣꯞꯄ ꯗ꯭ꯔꯥꯀꯣꯅꯦꯜ ꯂꯣ ꯑꯦꯛ ꯃꯌꯥꯝ ꯊꯝꯃꯛꯀꯅꯤ ꯊꯝꯖꯁꯅꯨ ꯊꯝꯕꯨ ꯊꯝꯍꯟꯗꯦ ꯍꯥꯏꯔꯤꯅꯤ ꯀꯣ ꯑꯗꯨꯅ ꯂꯥꯟꯒꯤ ꯅꯃꯥꯗ ꯇꯧꯅꯔꯤꯕ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯒꯤ ꯅꯃꯥꯗ ꯈꯨꯠꯂꯥꯏ ꯈꯔ ꯊꯕꯛ ꯈꯔ ꯆꯠꯂꯨꯕꯅꯦ ꯍꯜꯂꯛꯑꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯂꯩꯕꯥꯛꯁꯦ ꯏꯁꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯍꯥꯟꯅꯗꯤ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯂꯝꯕꯁꯤꯒꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯦ ꯀꯥꯏꯅ ꯈꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯑꯣꯏꯅ ꯀꯩ ꯀꯥꯟꯅꯅ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯁꯤ ꯍꯥꯏꯕꯗꯨ ꯌꯧꯗꯧꯔꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯏꯆꯟ ꯅꯨꯄꯤ ꯑꯃꯀꯣ ꯃꯩꯇꯩ ꯆꯅꯨ ꯑꯃ ꯃꯁꯛ ꯈꯪꯅꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯦ ꯃꯦꯁꯦꯖ ꯊꯥꯔꯤꯁꯤ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯇꯨꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯑꯗꯨꯒꯨꯝꯕꯗ ꯄꯥꯔꯇꯤ ꯃꯆꯥ ꯃꯁꯨ ꯈꯔ ꯑꯆꯧꯕ ꯄꯥꯔꯇꯤꯁꯨ ꯅꯠꯇꯦ ꯃꯆꯥ ꯃꯁꯨ ꯈꯔ ꯌꯥꯎꯁꯜꯂꯒ ꯑꯀꯟꯕ ꯊ꯭ꯔꯦꯠ ꯇꯧꯔꯦ ꯍꯥꯏꯌꯦ ꯑꯀꯟꯕ ꯊ꯭ꯔꯦꯠ ꯇꯧꯔꯦ ꯑꯗꯣ ꯃꯥꯁꯤ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯑꯩꯈꯣꯏꯁꯤ ꯁꯤꯔꯗ꯭ꯔꯥ ꯃꯣꯏꯅ ꯍꯥꯠꯈ꯭ꯔꯗ꯭ꯔꯥ ꯍꯥꯏ ꯅꯠꯇꯦꯗ ꯀꯨꯀꯤ ꯌꯦꯛꯅꯕꯅ ꯍꯥꯠꯀꯗ꯭ꯔꯥ ꯃꯣꯏꯁꯤ ꯊꯦꯡꯅꯒꯗ꯭ꯔꯥ ꯀꯔꯝꯕ ꯃꯇꯝꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯀꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯗ꯭ꯔꯣꯟ ꯕꯣꯝ ꯀꯥꯞꯄꯛꯀꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯃꯨꯠꯈ꯭ꯔꯗꯣꯏꯅꯣꯅ ꯗꯤꯛ ꯗꯤꯛ ꯂꯥꯎꯅ ꯍꯧꯖꯤꯛꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯑꯩꯈꯣꯏꯁꯤꯅ ꯂꯩꯔꯤ ꯇꯥꯂꯛꯁꯤda ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯁꯨꯃꯥꯏꯅ ꯀꯥꯟꯅꯗꯕꯗ ꯑꯟꯅꯦꯁꯦꯁꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯃꯣꯏꯅ ꯍꯥꯠꯈ꯭ꯔꯗ꯭ꯔꯥ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯂꯩꯔꯦ ꯄꯣꯠꯇꯣ ꯁꯤ ꯀꯩꯅꯣꯕ ꯇꯧꯔꯤꯁꯦ ꯃꯩꯇꯩꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯇꯨꯀꯠꯆꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯗꯦꯟ ꯌꯦꯡꯉꯣ ꯉꯁꯤ ꯑꯩ ꯊꯦꯡꯅꯩ ꯑꯃ ꯁꯤꯇꯤꯖꯦꯟ ꯀ꯭ꯂꯕ ꯃꯅꯥꯛꯇ ꯌꯨꯝꯕꯨꯗꯨ ꯄꯨꯜꯂꯒ ꯐꯥꯔ ꯄꯨꯜꯂꯒ ꯊꯝꯃꯒ ꯅꯣꯡꯃꯩ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯣꯏ ꯑꯍꯨꯝ ꯆꯪꯉꯛꯑꯒ ꯁꯅꯥ ꯂꯨꯄꯥ ꯂꯨꯠ ꯇꯧꯈ꯭ꯔꯦ ꯁꯤꯗꯕꯨ ꯀꯥꯏꯗ ꯑꯁꯄꯥ ꯊꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯋꯔ ꯑꯦꯛꯇ ꯅꯠꯇꯦ ꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯅꯗꯕ ꯑꯇꯣꯞꯄ ꯗ꯭ꯔꯥꯀꯣꯅꯦꯜ ꯂꯣ ꯑꯦꯛ ꯃꯌꯥꯝ ꯊꯝꯃꯛꯀꯅꯤ ꯊꯝꯖꯁꯅꯨ ꯊꯝꯕꯨ ꯊꯝꯍꯟꯗꯦ ꯍꯥꯏꯔꯤꯅꯤ ꯀꯣ ꯑꯗꯨꯅ ꯂꯥꯟꯒꯤ ꯅꯃꯥꯗ ꯇꯧꯅꯔꯤꯕ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯒꯤ ꯅꯃꯥꯗ ꯈꯨꯠꯂꯥꯏ ꯈꯔ ꯄꯥꯏꯁꯤꯜꯂꯅꯤ ꯀꯥꯏꯗꯩꯅꯣ ꯀꯣ ꯂꯥꯛꯄ꯭ꯔꯥ ꯄꯣꯏꯕ꯭ꯔꯥ ꯑꯗꯩ ꯀꯟꯇ꯭ꯔꯤ ꯃꯦꯠ ꯑꯣꯏꯗ ꯄꯥꯗꯕ ꯂꯨꯄꯥ 30,000-40,000-50,000 ꯄꯤꯕ ꯈꯔ ꯄꯥꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯒꯨꯟꯗꯥ ꯐꯗꯥ ꯇꯧꯅꯔꯤꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯂꯨꯠ ꯇꯧꯅꯗꯅ ꯐꯥꯅꯗꯅ ꯄꯨꯟꯅꯗꯅ ꯍꯥꯠꯅꯗꯅ ꯁꯨꯅꯗꯅ ꯀꯥꯞꯅꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯂꯣꯏꯅꯃꯛꯇ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯂꯩꯕꯥꯛꯀꯤꯗꯃꯛ ꯇꯧꯕ ꯑꯆꯧꯕ ꯂꯨꯞ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯔꯤꯒꯥꯔꯗ ꯇꯧꯖꯕ ꯗꯦꯟ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯂꯩꯇꯕ ꯂꯩꯇꯦ ꯍꯦꯛ ꯁꯦꯛꯃꯥꯏ ꯀꯂꯥꯇꯣꯝꯕꯤ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯈꯥꯗ ꯃꯥꯡꯗ ꯅꯣꯡꯆꯨꯞꯇ ꯅꯣꯡꯄꯣꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯉꯥꯛꯇꯕ ꯂꯩꯇꯕ ꯃꯐꯝ ꯀꯩ ꯂꯩꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯂꯨꯞ ꯑꯆꯧꯕ ꯃꯌꯥꯝ ꯑꯗꯨꯝ ꯈꯔ ꯑꯅꯤ ꯑꯍꯨꯝꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯕꯨ ꯂꯨꯞ ꯈꯔ ꯃꯆꯥ ꯃꯁꯨ ꯄꯤꯄꯥ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯀꯥꯟꯅꯗꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯗꯤꯃꯥꯟ ꯇꯧꯁꯟꯕ ꯗꯦꯟ ꯍꯧꯖꯤꯛ ꯋꯥꯅꯔ ꯃꯇꯝꯁꯤꯗ ꯗꯦꯟ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒ ꯇꯧꯔꯤꯕ ꯂꯨꯠ ꯄꯥꯠ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯗꯁꯨ ꯍꯥꯏꯔꯕꯅꯤ ꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯁꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯨꯞꯆꯜꯂꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯅꯦ ꯃꯉꯣꯟꯗ ꯅꯈꯣꯏ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯉꯥꯏꯈꯣ ꯌꯥꯝꯕ ꯇꯧꯔ ꯐꯥꯊꯔ ꯊꯝꯕꯒꯤ ꯑꯩꯈꯣꯏ ꯂꯣꯏ ꯐꯥꯊꯕꯩ ꯋꯥꯅꯤ ꯁꯤ ꯈꯥꯡꯕ ꯉꯝꯃꯣꯏ ꯄꯥꯡꯈꯠ ꯁꯤꯗꯤ ꯍꯦꯜꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯍꯦꯟꯗꯣꯔꯛꯈ꯭ꯔꯦꯕ ꯁꯤꯗꯤ ꯌꯥꯔꯔꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯩꯅꯣ ꯇꯧꯅꯈꯤꯁꯦ ꯍꯥꯏꯅꯣ ꯃꯩꯇꯩꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯗꯣꯏꯅꯣ ꯃꯩꯇꯩꯁꯤ ꯀꯔꯝ ꯀꯥꯟꯗ ꯃꯨꯠꯈꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯤ ꯀꯔꯝ ꯀꯥꯟꯗ ꯗ꯭ꯔꯣꯟ ꯕꯣꯝ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯇꯥꯔꯛꯀꯗ꯭ꯔꯥ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯕꯖꯥꯔꯁꯤ ꯇꯥꯔꯛꯀꯗ꯭ꯔꯥ ꯀꯩꯗꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯄꯩꯁꯥꯀꯩꯁꯨ ꯂꯩꯇꯕ ꯂꯥꯟ ꯌꯥꯎꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯟ ꯌꯥꯎꯕꯤꯌꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯤ 50,000-60,000 ꯂꯩꯕꯁꯤ ꯑꯩꯈꯣই ꯍꯣꯏ ꯉꯥꯎꯁꯤꯟꯅꯕ ꯑꯃꯅꯤꯗꯤ ꯌꯥꯎꯔꯛꯀꯅꯤ ꯃꯔꯛꯇ ꯑꯗꯨꯝ ꯐꯋꯥꯝ ꯈꯔꯗꯤ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯑꯗꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ 5-10 ꯁꯥꯕ ꯒ꯭ꯔꯨꯞ ꯈꯔ ꯊꯣꯛꯂꯛꯑꯒ ꯂꯥꯟꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏ ꯂꯥꯟ ꯑꯝꯇ ꯊꯦꯡꯅ ꯃꯣꯏ ꯂꯥꯟ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯂꯥꯟꯁꯤꯡꯁꯤꯗ ꯃꯁꯛ ꯐꯥꯎ ꯎꯒꯦ ꯐꯪꯗꯦ ꯃꯃꯤꯡ ꯇꯥꯒꯦ ꯐꯪꯗꯦ ꯃꯤꯌꯥꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯔꯛꯇꯦ ꯂꯦꯟ ꯇꯥꯕꯗ ꯊꯣꯔꯛꯇꯦ ꯑꯗꯨ ꯈꯥꯏꯔꯗꯤ ꯗꯤꯃꯥꯟ ꯑꯗꯒꯤ ꯃꯁꯤꯗ ꯅꯣꯡꯃꯩ ꯅꯝꯗꯅ ꯑꯗꯩ ꯀꯤꯍꯟꯗꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯏꯇꯨꯠ ꯑꯗꯨꯗ ꯀꯥꯞꯀꯅꯤ ꯄꯣꯏꯒꯅꯤ ꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯣꯏꯁꯟꯕꯤꯈ꯭ꯔꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯣꯏꯁꯟꯒꯦ ꯍꯥꯏꯔꯗꯤꯅꯦ ꯀꯣ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯃꯆꯥ ꯄꯤꯇꯨ ꯄꯤꯇꯥ ꯃꯌꯥꯝꯁꯦ ꯂꯣꯏꯁꯟꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯣꯏꯁꯟꯕꯗ ꯑꯩꯈꯣꯏꯗꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯗꯦ ꯀꯣ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯩ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯃꯁꯤ ꯂꯣꯏꯁꯟꯕꯤꯈ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯈꯥꯡꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯀꯣ
threat ตรงนั้นนะ threat นั้นกันมา threat นั้นตรงนั้นนะคุยมาเช่นมันก็มวยนะคุย hard ขนาดไหนกินนั้นตรงเลยสิการิฟิวน์น้อยไม่ได้พอสิอันนั้นสิที่อัพสปาทำออกมาสิใครชูไม่ไปยังไงเลยทีมวยขนาดอันนั้นมันเจ้าขัดตัว third class ก็ไล่ไปว่ามวยมาจ้ามาสู้ปีตูปีตาอันนั้นมันขนาดนั้นเนี่ยไอ้คุยเอาหนูเสียว่าลอยตาเลยประชาลอยว่าตาอันตัวเลยก็อามาตายนะผมอยู่ว่าเลยทีขนาดพาขนาดปุ่นขนาดกราบขนาด threaten ตัวเราที่มาสานอัพสปาตันนั่นเองสิที่ดราก้อนนั้นโลเอ็กไม่ยาวทำจัลลักนี่ปฏิวิทย์จันนั่นแต่ว่าเอ็กไม่ยาวไม่ใช่มันญี่ปุ่นทำจัลลักนี่สิภาพเต่าก็เห็นจัลลักที่เนี่ยคุยจุดมีนักขังเลยโอ้ยบุกก็คุยจุด control งามักตัวใหญ่อันนั้นประชาได้อันนั้นวัดเป็นเลยว่าสุ่มว่าเสียสิที่อย่างนี้ก็ยี่สิที่ตรงนั้นก็สุดตรงตัวกันสิก็ตัวนี้อันนี้